अहानबदे हमने मरुओइबा अपडेट खरा थमजगे कुकी की लंबरमा का ओंथोक ओंसिन तौबे यारोय कुकी इनपी चंदेल RPF के एक्टिव कैडर अमा फारे सिक्योरिटी फोर्स इन थौबाल डिस्ट्रिक्ट की खोंगजोम PS ना कोनबा खोंगजोम लांगाथल एरिया दगी RPF PL की एक्टिव कैडर अमा फारे सिक्योरिटी फोर्स ना फारबा RPF PL की एक्टिव कैडर अदु थौबाल डिस्ट्रिक्ट की मनुंग चनबा लांगाथल मया लेकाय द लैबा सगोसेम लोकेश्वर एलाई सांता यांखिगा मापन कवी हारी नाकलमरोम द इम्फाल ईस्ट की पुरुम पंगलताबीदगी प्रिपाक की लांस कॉर्पोरल MD नवाज कुलाकपम एलाइस बुआइबा कुनगमरी सिक्योरिटी फोर्स सिंग नफाखरे हारी नाकलमरोम द इम्फाल ईस्ट की लमलोंगदगी कोइरेंग लुचिंगबा UNLF की एक्टिव के मेंबर कोनसम सनातो निफुगमरी सिक्योरिटी फोर्स नफाखरे माक टेलीपति द लैबा नन मणिपुरी सिंग द थ्रेटन तौदुना एक्सटोर्शन तौबद चेनबा मिसक अमसुनि हारी जन की बैचा सिंग नुमे हुमनी की मनुंग द कंडीशन अमत यावदुना थादोरकदबनी UMO पामबाइना लुचिंगबा UNLF की थौमी सिंग लेंगांगना पे स्टॉक चथादुना मसक खंगदोकलब मतुंग मथंग मथंग फाबी थबक चथरगलीबा से लाइबक थीबनी मिचमबु मतु मतु कगलग हालिबा मरा लैबा कुकी की पे स्टॉक तौरिबा कांगबुबुना फाद्रगा चुमना लैजबा इचा सिंग फाबी यारोय जिरिबामदा पुलिस ना वरी सासे हाइदुना कौरगा फाजिलगा थमलिबा इचा सिंग नुमित हुमनी की मनुंगदा कंडीशन अमत यावदुना थादोरकदबनी पाली नायना फाबा पुनबगी थबक चथरगलीबसी खोय महुमदा चैना थिनबा ओइना थोकनी थवोंगसिना मरम ओइरगा लानमी सिंगलुप असी हानागुम लैखिबा थोकलबदी मदुदा थोकलकपा फतगी टेक चाक लैंगांगना पुगदबनी हाइना यूनिवर्सल मदर ऑर्गेनाइजेशन UMO की प्रेसिडेंट M सरोजिनी ना फोंगदोक्रे वाफम असिंग असि नुंथिल लमफेलदा लैबा ऑर्गेनाइजेशन सिंगी मय लोइसंगना पांगथोकपा पाउमिसिंग उनाबदा फोंगदोकलादुना मांगना मखाताना हाइखिबदा लेंगाक्सिना लमदमसिगी ममा ओइबिसिंगदा हाइजमनबदगी लानमी सिंगलुप सिगा इंगतपगी वरी सनाहन की बनी पे स्टॉक चथरबा मतुंग सिदा लेंगाक्सिना मसक खंगदोकलबा मतुंग नोंगमा कांगदना इचा सिंग फाबा पुनबगी थबक चथरगलीबसे खुदकता लेपकदबनी लेंगांगना ममा ओइबिसिंगी वा ताद्रबदी अकनबा खोंजंग चंगसिलकनी हाइनासु फोंगदोखी लुहोंगबदा गवर्नमेंट लुपा लाख मंगा की मतेंग पीरी रिपोर्ट शेड्यूल कास्ट अमदी जनरल नत्रगा OBC की कैटेगरी की मनुंग जन्म मियोई सिंगी मरक्ता लुहोंगलबदी लेंगांगना सेल की मतेंग ओइना लुपा लिसिंग यांखै दगिना लुपा लाख मंगा फाउबगी मतेंग पीरी रिपोर्ट असगी मतुंग इन सेंटर अमदी स्टेट गवर्नमेंट ना SC अमदी अते अतोपा कास्ट सिंगी मरक्ता लुहोंगबदा सेल की मतेंग पीरीबा सिलेबा सिदा कांगलु फुरुप सिंगी मरक्ता लैरिबा खेनबसिंग मपुंग फाना लोइसिनबगी पांदमदा पाइखलकपा थौरांग अमनी लेंगांगना पीरीबा सेल की मतेंग असि फंगे हाइरगदी लैरिबा चना कांगलोन सिंग अदुगी मनुंग चंदबा यारोय लुहोंगदौरिबा मियोई सिंग अदु SC अमदी जनरल अमसुंग OBC की मरक्ता ओइगदबनी लोइनना अहानबा लुहोंगबा मियोई सिंग ओइगदबनी लुहोंगबा मतमदा लोगी मनुंग चनगदबनी लुहोंगबा दु हिंदू मैरिज एक्ट 1955 नत्रगा स्पेशल मैरिज एक्ट की मखादा रजिस्टर तौगदबनी लुहोंगलबा मतुंग चही अमा फाउबी मनुंगदा एप्लीकेशन थाउगदबनी चही अमगी मतुंगदा एप्लीकेशन थारकपा यारोय एप्लीकेशन असि स्टेट की सोशल वेलफेयर डिपार्टमेंट नत्रगा सेंटर डिपार्टमेंट की वेबसाइट प्रोग्राम असगी चना कांगलोन की मतुंग इन एप्लीकेशन थागदबनी हाइदि यूक्रेन के अटैक तरागा हुमदोय रशिया के अटैक मंगा सिक्रे चही मरी हेनबगी ममांगदा लानुसी हौखिबा मतुंगदगी किफना हुजिक फाउबी मनुंगदा ख्वाइदगी चावबा मिक्सी मिना थोकपा अटैक अमदा यूक्रेन की ड्रोन अटैक अमदा सेंट्रल रशिया की तातारस्तान यामद्रबदा मियोई तरागा हुमदोय सिक्रे नाकल अमरोमदसु रशिया ना यूक्रेन की खन नोंगपोक थंगबा खर्किव रीजन की खुंगंग अमदा चथरखिबा आर्टिलरी अटैक अमदा मियोई मंगा सिक्रे किफना हाई की यूक्रेन गमखैदगी किलोमीटर लिसिंग अमा हेना लापदा लैबा रशिया की इंडस्ट्रियल सिटी निजर्ने कमस्कादा लैबा ऑयल रिफाइनरी अमदा अटैक तौक्रे अटैक अदुदा मियोई तरागा हुमदोय सिक्रे हाइना निंगथौकाबा नुमिता रीजनल प्रेस सर्विस अदुना स्टेटमेंट अमदा हाइकी अतोपा मियोई चामगा हुमफुतरागा मंगा सोकी अदुगा मनुंगदा तुकुनगा मास्तोय हॉस्पिटलाइज तौक्रे रशिया की तातारस्तान रीजन असी एनर्जी रिसोर्स मरांगाइबा अमसुंग अचौबा ऑयल रिफाइनरी कया लैबा मफमनी रशिया नसुंग असिंग थौकाबा नुमिता यूक्रेन द चथखिबा अटैक चथखि लानफमगी ममांग थंगबा परिंग मनाक्ता रशियन आर्टिलरी अटैक अमदा अवांग नोंगपोक थंगबा खर्किव रीजन की खुंगंग अमदा मियोई मंगा सिक्रे हाइना मफमदुगी यूक्रेनियन ऑफिशियल सिंगना फोंगदोक्रे यूक्रेन की खा थंगबा ओडेसा रीजन द रशियाना चेयोल लोइबा नुमिता पावर ग्रिड अटैक तौखिबा मतुंग युमथोंग लिसिंग कया हुजिकसु पावर फंगदना लैरी रशिया की चेही मरी की अटैक सिंग दगी यूक्रेन की एनर्जी नेटवर्क अकायतोय थोखिबगा लोइना कीवता लागलेबा निंगथम थागी मतंगदा नुंगांगबसिंग वांगना लैख्रे ममांगी निंगथम थादा मियोई मिलियन कया अमम मरक्ता लैकी -2 C टेम्परेचर यौना नेमथकिबगा पुंग कया मियाम की हीटिंग अमसुंग वाटर कक्की ngarang numidang kablakhiba Ukraine drone chamriga yankhaiga taru kapthakre haina Russian Defense Ministry na haiki Ukraine ki Air Force na so Russia na ngarang drone chamaga kunga taruk na attack chatharaki haiki Supreme Court na verify tawna ba Apex Court Committee da khangan kre Manipur gi ethnic violence kamari lena na awa na nanglaba singi manung da imong
2014दा ꯂꯩꯉꯥꯛꯀꯤ ꯃꯇꯦꯡ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯪꯗꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯊꯥꯡꯒꯠꯂꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯔꯤ ꯂꯩꯅꯕ ꯑꯦꯄꯦꯛꯁ ꯀꯣꯔꯠ ꯀꯃꯤꯇꯤꯅ ꯚꯦꯔꯤꯐꯥꯏ ꯇꯧꯗꯨꯅ ꯗꯤꯇꯦꯜ ꯑꯣꯏꯕ ꯔꯤꯄꯣꯔꯠꯁꯤꯡ ꯊꯥꯒꯠꯂꯛꯅꯕ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯈꯪꯍꯟꯈ꯭ꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯋꯦꯜꯐꯦꯌꯔ ꯁ꯭ꯀꯤꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯏꯔꯥꯡ ꯑꯁꯤꯅ ꯆꯩꯊꯦꯡ ꯐꯪꯍꯜꯂꯕ ꯏꯃꯨꯡ ꯀꯌꯥꯗ ꯐꯪꯍꯟꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯀꯣꯂꯤꯟ ꯒꯣꯜꯁꯥꯜꯐꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯆꯤꯐ ꯖꯁꯇꯤꯁ ꯁꯨꯔꯌꯀꯥꯟꯇꯅ ꯂꯨꯆꯤꯡꯕ ꯕꯦꯟꯆ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯈꯤꯕꯅꯤ꯫ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯖꯁꯇꯤꯁ ꯁꯨꯔꯌꯀꯥꯟꯇꯅ ꯂꯨꯆꯤꯡꯗꯨꯅ ꯖꯁꯇꯤꯁ ꯖꯣꯏ ꯃꯂꯥ ꯕꯥꯒꯆꯤ ꯑꯃꯗꯤ ꯖꯁꯇꯤꯁ ꯕꯤ ꯃꯣꯍꯅꯥꯅ ꯐꯝꯈꯤꯕ ꯕꯦꯟꯆ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟ ꯑꯃꯗꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯂꯥꯏꯚꯂꯤꯍꯨꯗ ꯃꯥꯡꯍꯟꯈꯤꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯍꯤꯌꯔꯤꯡ ꯆꯠꯊꯈꯤ, ꯂꯣꯏꯅꯅ ꯔꯤꯍꯦꯕꯤꯂꯤꯇꯦꯁꯟꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯄ ꯏꯔꯥꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯁꯤꯡ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯈ꯭ꯔꯕꯁꯤꯡ ꯁꯦꯝꯖꯤꯟꯅꯕꯒꯤꯗꯃꯛ ꯕꯦꯅꯤꯐꯤꯁꯔꯤ 3,000 ꯂꯣ ꯃꯁꯛ ꯈꯪꯗꯣꯛꯂꯤ꯫ ꯃꯁꯤꯗ ꯕꯦꯅꯤꯐꯤꯁꯔꯤ 4,000ꯗ ꯂꯩꯉꯥꯛꯀꯤ ꯔꯤꯂꯤꯐ ꯐꯟꯗꯁꯤꯡ ꯄꯤꯈ꯭ꯔꯦ꯫ ꯁ꯭ꯀꯤꯝ ꯑꯗꯨꯗ ꯀꯆꯥ ꯌꯨꯝ ꯑꯃ ꯁꯥꯅꯕ ꯂꯨꯄꯥ ꯂꯥꯈ 5 ꯑꯃꯗꯤ ꯁꯦꯃꯤ ꯄꯛꯀꯥ ꯅꯠꯇ꯭ꯔꯒ ꯄꯛꯀꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯕꯗ ꯂꯨꯄꯥ ꯂꯥꯈ 8ꯀꯤ ꯁꯦꯟꯐꯝ ꯄꯤ꯫ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯇꯜꯒꯤ ꯀꯃꯤꯇꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯁꯦꯅꯤꯌꯔ ꯑꯦꯗꯚꯣꯀꯦꯠ ꯕꯤꯚꯥꯗꯇ ꯃꯥꯈꯤꯖꯥꯅ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯈꯤꯕꯗ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯋꯥꯁ ꯌꯣꯖꯅꯥ ꯒ꯭ꯔꯥꯃꯤꯟ (PMAYG)ꯒꯤ ꯃꯈꯥꯗ ꯌꯨꯝꯊꯣꯡ 12,000 ꯍꯦꯟꯅ ꯑꯦꯄ꯭ꯔꯨꯚ ꯇꯧꯔꯛꯈ꯭ꯔꯦ꯫ ꯏꯔꯥꯡꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯤꯡꯒꯤ ꯇꯦꯝꯄꯔꯦꯔꯤ ꯁꯦꯜꯇꯔꯁꯤꯡ ꯁꯥꯈꯤꯕꯒ ꯂꯣꯏꯅꯅ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯕ ꯌꯨꯝ ꯁꯥꯅꯕꯒꯤꯗꯃꯛ ꯕꯦꯅꯤꯐꯤꯁꯔꯤ 1,435 ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯈ꯭ꯔꯦ꯫ ꯄꯔꯃꯦꯅꯦꯟꯠ ꯑꯣꯏꯕ ꯌꯨꯝ ꯁꯥꯅꯕ 1,435 ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒꯤꯗꯃꯛ ꯂꯨꯄꯥ ꯀ꯭ꯔꯣꯔ 51.95 ꯀꯥꯏꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯀꯣꯔꯠꯇ ꯁꯕꯃꯤꯠ ꯇꯧꯈꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯡ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕꯁꯤꯡꯒꯤꯗꯃꯛꯇ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯊꯝꯂꯗꯨꯅ ꯏꯔꯥꯡ ꯑꯁꯤꯗ ꯆꯩꯊꯦꯡ ꯅꯪꯂꯤꯕ ꯏꯃꯨꯡ 43,000 ꯔꯣꯝꯗꯤ ꯉꯁꯤꯁꯨ ꯔꯤꯂꯤꯐ ꯐꯟꯗ ꯐꯪꯕ ꯂꯩꯇ꯭ꯔꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯒ꯭ꯔꯥꯎꯟꯗ ꯂꯦꯚꯦꯜꯗ ꯚꯦꯔꯤꯐꯥꯏ ꯇꯧꯕꯤꯌꯨ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯁꯤꯒꯤ ꯗꯤꯇꯦꯜꯁꯤꯡ ꯖꯁꯇꯤꯁ ꯒꯤꯇꯥ ꯃꯤꯇꯜ ꯀꯃꯤꯇꯤꯗ ꯁꯤꯟꯅꯈ꯭ꯔꯦ, ꯂꯣꯏꯅꯅ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯚꯦꯔꯤꯐꯥꯏ ꯇꯧꯗꯨꯅ ꯁꯣꯛꯍꯜꯂꯦ ꯍꯥꯏꯔꯤꯕ ꯏꯃꯨꯡꯁꯤꯡ ꯑꯗꯨ ꯀꯟꯐꯥꯔꯝ ꯇꯧꯅꯕꯒꯤꯗꯃꯛ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ ꯌꯥꯊꯪ ꯄꯤꯈꯤ꯫ ꯀꯃꯤꯇꯤ ꯑꯁꯤꯅ ꯚꯦꯔꯤꯐꯥꯏ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯣꯔꯠꯇ ꯔꯤꯄꯣꯔꯠ ꯑꯃ ꯊꯥꯡꯒꯠꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯕ ꯂꯦꯞꯀꯗꯕꯅꯤ꯫ ꯂꯩꯉꯥꯛꯀ ꯄꯤꯁ ꯇꯣꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔꯁꯤꯡꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥ ꯄꯨꯟꯗꯨꯅ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯂꯦꯞꯀꯗꯕꯅꯤ ꯍꯥꯏꯅ ꯌꯨꯅꯤꯚꯔꯁꯦꯜ ꯃꯥꯗꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ (UMOꯒꯤ) ꯄ꯭ꯔꯁꯤꯗꯦꯟꯠ ꯃꯣꯏꯔꯥꯡꯊꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒꯤ ꯂꯝꯐꯦꯜꯗ ꯂꯩꯕ ꯑꯣꯐꯤꯁꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯑꯦꯝ ꯁꯣꯔꯣꯖꯤꯅꯤꯅ ꯍꯥꯏ ꯂꯩꯉꯥꯛꯀ ꯄꯤꯁ ꯇꯣꯛ ꯆꯠꯊꯗꯨꯅ ꯂꯩꯔꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯀꯦꯗꯔꯁꯤꯡꯕꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯥꯕ ꯄꯨꯟꯕ ꯍꯥꯏꯕꯁꯤ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯃꯤ ꯁꯪꯂꯨꯞ ꯑꯁꯤꯅ ꯍꯥꯟꯅꯒꯨꯝ ꯂꯩꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇꯒꯤ ꯇꯦꯛꯆꯥꯛ ꯄꯨꯝꯕ ꯁꯦꯟꯇꯔ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯨꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯂꯩꯉꯥꯛꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯂꯣꯏꯂꯨꯞꯁꯤꯡꯕꯨ ꯀꯣꯏꯅ ꯆꯠꯇꯨꯅ ꯑꯃꯗꯤ ꯊꯦꯝꯖꯤꯟꯗꯨꯅ ꯂꯩꯉꯥꯛꯀ ꯏꯪ ꯇꯞꯄꯒꯤ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯆꯪꯁꯤꯜꯂꯤꯕ ꯄꯥꯝꯕꯩꯅ ꯂꯨꯆꯤꯡꯕ UNLFꯀꯤ ꯊꯧꯃꯤꯁꯤꯡꯕꯨ ꯂꯩꯉꯥꯛꯅ ꯐꯥꯅꯤꯡꯕ ꯃꯇꯝꯗ ꯐꯥꯕ ꯑꯃꯗꯤ NIAꯗ ꯁꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯁꯤꯟꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯛꯄ ꯑꯁꯤꯃꯛ ꯅꯤꯡꯕ ꯀꯥꯏꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯈꯤ꯫ ꯁꯦꯜ ꯂꯩꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯨꯕꯗꯒꯤ ꯂꯩꯁꯧꯅ ꯆꯥꯊꯣꯛꯂꯝꯂꯦ꯫ ꯔꯥꯖꯁꯊꯥꯟꯗ ꯂꯧꯃꯤ ꯑꯃꯅ ꯉꯁꯤꯗꯒꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯇꯥꯟꯖꯕ ꯂꯨꯄꯥ ꯂꯥꯈ 5 ꯔꯣꯝꯒꯤ ꯁꯦꯟꯐꯝ ꯃꯤꯅ ꯍꯨꯈꯤꯒꯗꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯃꯌꯥꯝ ꯑꯁꯤ ꯂꯩ ꯍꯥꯏꯕ ꯃꯤꯉꯣꯟꯗ ꯈꯪꯍꯟꯗꯅꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯇꯧꯊꯣꯛꯂꯒ ꯄꯣꯂꯤꯊꯤꯟ ꯕꯦꯒꯇ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯍꯥꯞꯇꯨꯅ ꯐꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯨꯕꯗꯒꯤ ꯁꯦꯜ ꯑꯗꯨ ꯂꯩꯁꯧꯅ ꯆꯥꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯂꯧꯃꯤ ꯑꯁꯤ ꯌꯨ ꯀ ꯍꯦꯟꯅ ꯊꯛꯄ ꯑꯃꯁꯨꯡ ꯀꯥꯎꯒꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯦꯜ ꯐꯨꯝꯈꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯀꯥꯎꯈꯤꯕꯗꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯍꯥꯏꯗꯣꯛꯂꯒ ꯂꯧꯕꯨꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯔꯨꯛꯁꯤꯡꯗ ꯇꯧꯗꯨꯅ ꯊꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯇꯨꯡ ꯂꯧ ꯈꯣꯏꯅꯕ ꯊꯧꯔꯥꯡꯂꯨꯕꯗ ꯁꯦꯜ ꯃꯌꯥꯝ ꯑꯗꯨ ꯐꯪꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯁꯧꯅ ꯂꯣꯏꯅ ꯆꯥꯊꯣꯛꯂꯝꯂꯦ ꯍꯥꯏꯔꯤ꯫ ꯀꯣꯞꯆꯤꯟꯕꯒꯤ ꯈꯠꯅꯕꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗ ꯃꯤꯑꯣꯏ 19 ꯁꯣꯛꯂꯤ꯫ ꯑꯁꯥꯝ ꯑꯃꯁꯨꯡ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯉꯝꯈꯩ ꯄꯔꯤꯡꯗ ꯂꯝ ꯈꯣꯞꯆꯤꯟꯕꯒ ꯃꯔꯤ ꯂꯩꯅꯅ ꯈꯠꯅꯔꯛꯄꯗ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 19 ꯁꯣꯛꯂꯦ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯉꯝꯈꯩ ꯄꯔꯤꯡ ꯑꯁꯤꯗ ꯂꯝ ꯈꯣꯞꯆꯤꯟꯕꯒꯤ ꯃꯇꯥꯡꯗ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯔꯤꯉꯩ ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯔꯣꯝꯗꯒꯤ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯑꯁꯣꯛꯄꯁꯤꯡ ꯑꯗꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯗꯤꯕ꯭ꯔꯨꯒꯔ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯂꯥꯌꯦꯡ ꯆꯠꯊꯔꯤ ꯑꯃꯁꯨꯡ ꯁꯣꯛꯂꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 4ꯒꯤ ꯐꯤꯚꯝ ꯂꯨꯅ ꯂꯩꯔꯤ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯥꯝꯒꯤ CM ꯍꯤꯃꯟꯇ ꯕꯤꯁ꯭ꯋꯥꯅ ꯑꯁꯥꯝꯒꯤ ꯂꯝꯆꯠ ꯑꯃ ꯐꯥꯎꯕ ꯄꯤꯊꯣꯛꯂꯣꯏ, ꯑꯔꯨꯅꯥꯆꯜ ꯄ꯭ꯔꯗꯦꯁꯀꯤ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯅꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯉꯝꯈꯩꯒꯤ ꯆꯌꯦꯠꯅꯕꯁꯤꯡ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ US ꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯂꯥꯟꯒꯤ ꯖꯍꯥꯖ 10 ꯍꯦꯟꯅ ꯊꯥꯖꯤꯟꯈ꯭ꯔꯦ, ꯏꯔꯥꯟꯗ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯣꯏꯍꯜꯂꯦ꯫ US ꯅ ꯏꯔꯥꯟꯒꯤ ꯃꯥꯌꯣꯛꯇ ꯊꯝꯂꯤꯕ ꯑꯊꯤꯡꯕ ꯑꯁꯤ ꯍꯦꯟꯅ ꯈꯣꯡꯐꯝ ꯆꯦꯠꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯇ ꯂꯥꯟꯒꯤ ꯖꯍꯥꯖ 10 ꯍꯦꯟꯅ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ US ꯁꯦꯟꯇ꯭ꯔꯦꯜ ꯀꯃꯥꯟꯗ CENTCOM ꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ Xꯇ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ ꯏꯔꯥꯟꯅ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖ ꯍꯥꯡꯗꯣꯛꯅꯕ ꯗꯤꯃꯥꯟꯗ 3 ꯌꯥꯎꯕ ꯂꯤꯁꯠ ꯑꯃ ꯐꯣꯡꯗꯣꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯐ ꯍꯣꯔꯃꯨꯖꯀꯤ ꯑꯀꯣꯏꯕꯗ ꯎꯪꯈꯠꯅꯕꯒꯤ ꯆꯥꯡ ꯋꯥꯡꯈꯠꯂꯛꯈꯤꯕꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯒꯤ ꯖꯍꯥꯖ ꯑꯁꯤ ꯊꯥꯖꯤꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ US ꯅ ꯊꯥꯖꯤꯟꯈꯤꯕꯅꯤ ꯂꯥꯟꯒꯤ ꯖꯍꯥꯖꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ USS ꯔꯣꯁ ꯑꯃꯁꯨꯡ US ꯅꯦꯚꯤ ꯗꯦꯁꯇ꯭ꯔꯣꯌꯔ ꯌꯥꯎꯔꯤ꯫
Strait of Hormuzda US ki mating mayai chelaba langi jahasing thajaliba asi leiba adugi lanmi gi thabak thoram kayada hena mating pinabani haina US kamana phungdorakpaga loinana Iran gi mayokta US na blockade thambagi khongthang asisu hena khongpham chesile haiki Agency na phongdorakpa thajaningai oiba paugi likhun amada Iran gi Foreign Ministry Abbas Araghchi na Strait of Hormuz ki thabak thoram yengsinaba amasung jahasing phawduna chatpagi management gi yanabasing adu aroiba tangkakta yausilagle haina phongdokhibani Iran ki Foreign Minister asigi bahaina US ki mathakta hena koisaunaba yaithabaga pangkhak oibadagi US nasu Iran gi hitangpham singda thamlakhiba thingbasing khongpham hena chesinkhibani hairi Agency na pirakpa report amagi matungina US amasung Iran gi marakta yanadaba kaya lerambasing adu yasinaduna Strait of Hormuz ta phawduna chaliba potpuba jahasingda makha tana aki khangpidrabadi Washington nasu Iran gi hitangpham singda blockade tawriba asi handokani hairi nakal amarom da US ki pauche ama oriba The Wall Street Journal na pirakpa report amada karigumba Tehran gi maikai dege Strait of Hormuz amuhanna mapung phana hangdoklabadi US na anauba nuclear agreement demand tawriba asi US President Donald Trump na handoknaba firef lawgani su hairi report asina makha taraduna High President Trump na Iran gi ungkhanaba asi warusin puraknabagi damak hiram kayada miyeng thamli hairi Iran asu Strait of Hormuz hangdokpa tarabadi makoina thamliba demand kaya asi US na ngaknu chetkadabani haiba wafam phongdorakli